ꯌꯥꯝ ꯁꯝꯒꯁꯦ ꯏꯐꯥ ꯐꯥꯔꯦ ꯇꯨꯝꯍꯧꯒꯠꯂꯛꯄ ꯑꯌꯨꯛ ꯉꯟꯇꯥꯁꯦ ꯈꯔ ꯏꯪꯉꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯉꯥꯡꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯃꯣꯔꯅꯤꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯇꯧꯔꯦꯕꯀꯣ ꯃꯥ ꯌꯦꯡꯍꯜꯂꯛꯀꯦ ꯃꯔꯣꯏ ꯃꯔꯥꯡ ꯍꯥꯞꯇ꯭ꯔꯤ ꯃꯌꯥꯝ ꯍꯥꯞꯆꯜꯂꯒꯦ ꯁꯤꯒ ꯊꯨꯝ ꯅꯨꯡ ꯍꯥꯞꯆꯜꯂꯒꯦꯀꯣ ꯃꯌꯥꯝ ꯑꯗꯩꯗꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯀꯩꯀꯩ ꯇꯧꯕꯗꯣ ꯃꯌꯥꯝ ꯃꯈꯨꯝ ꯈꯨꯝꯖꯤꯟꯈ꯭ꯔꯦꯕꯀꯣ ꯑꯉꯧꯕꯗꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦꯕ ꯀꯣꯀ꯭ꯔꯣꯁꯦ ꯑꯗꯣ ꯉꯁꯤ ꯍꯣꯂꯤꯒꯤꯅꯦ ꯃꯌꯥꯝ ꯀꯩꯅꯣ ꯋꯥꯏꯠ ꯁꯦꯠꯂꯧ ꯍꯥꯏꯌꯦꯕꯅꯦ ꯐꯨꯔꯤꯠꯇꯣꯅꯦ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯂꯛꯀꯅꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯈꯥꯁꯨ ꯋꯥꯏꯠ ꯍꯥꯏ ꯑꯗꯣ ꯃꯈꯥꯗꯤ ꯖꯤꯟ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯠꯂ ꯊꯥꯔꯅꯤ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯁ꯭ꯀꯨꯜ ꯆꯠꯄꯃꯨ ꯑꯌꯨꯛ ꯉꯟꯇꯥꯅꯤꯅ ꯌꯥꯝꯅꯕꯨꯗꯤ ꯎꯠꯄ ꯉꯝꯃꯔꯣꯏꯕꯀꯣ ꯃꯌꯥꯝ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯕ꯭ꯂꯣꯛꯇ ꯌꯥꯎꯈꯤꯕꯅꯦꯕꯅꯦ ꯊꯦꯡꯅ ꯁꯨꯗꯅ ꯏꯃꯨꯡꯁꯨ ꯄꯤꯛꯉꯦꯗ ꯐꯧꯖꯤꯜꯂꯦꯕꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯃꯈꯥ ꯇꯥꯅ ꯃꯊꯪ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤ ꯊꯤꯟꯕ ꯊꯣꯛꯏ ꯕꯥꯏ ꯕꯥꯏ ꯇꯧꯕꯤꯔꯝꯃꯨ ꯍꯟꯗꯛꯇ ꯌꯨꯝ ꯃꯄꯨꯒꯤꯅꯤꯀꯣ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯃꯉꯣꯟ ꯃꯆꯦ ꯑꯃ ꯌꯥꯎꯖꯩꯑꯕ ꯃꯄꯥ ꯍꯥꯏ ꯇꯧꯔꯝꯃꯁꯦ ꯀꯔꯤꯅꯣ ꯍꯥꯏ ꯕꯦꯒꯇꯣ ꯄꯣꯠꯁꯜꯂꯣ ꯅꯪ ꯃꯄꯥꯅ ꯊꯤꯟꯈꯔꯦ ꯃꯌꯥꯝ ꯁ꯭ꯀꯨꯜ ꯏꯅꯛ ꯅꯛꯏꯗ ꯁꯤꯒ ꯂꯩꯁꯤꯅꯦ ꯃꯥꯗ ꯒꯥꯔꯤ ꯅꯨꯡꯒꯤ ꯂꯩ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯅꯅꯦ ꯊꯣꯛꯄꯤꯔꯅꯨ ꯍꯥꯏꯖꯕ ꯑꯩꯈꯣꯏꯅ ꯀꯣꯏꯅ ꯁꯣꯟꯗꯩ ꯆꯠꯂꯦꯕ ꯕꯥꯏ ꯌꯥꯝꯅ ꯁꯤꯟꯗꯣꯛꯑꯒꯦ ꯃꯌꯥꯝ ꯀꯣ ꯀꯣꯛꯁꯦ ꯂꯨꯊꯣꯛꯇꯣꯏꯅꯦꯕ ꯉꯁꯤꯗꯤꯀꯣ ꯏꯆꯥꯅꯨꯄꯤꯒꯤ ꯐꯤꯔꯣꯜꯅꯤ ꯃꯣꯠꯂꯦ ꯃꯥꯅ ꯃꯄꯥꯒꯤ ꯄꯔꯐ꯭ꯌꯨꯝꯒꯁꯦ ꯀꯥꯞꯁꯟꯗꯅꯅꯦ ꯃꯣꯡꯈꯥꯕꯤꯗ ꯁꯤꯟꯗꯣꯛꯀꯦ ꯃꯥꯟꯅꯗ꯭ꯔꯁꯦꯅ ꯃꯣꯡꯈꯥꯕꯤꯗ ꯑꯃꯒꯤꯅꯤ ꯑꯅꯤꯁꯤꯗ ꯐꯪꯉꯦ ꯀꯥꯏ ꯆꯪꯈ꯭ꯔꯕ ꯈꯪꯗꯦꯕ ꯑꯩꯅ ꯃꯅꯨꯡꯗ ꯊꯝꯖꯤꯟꯈ꯭ꯔꯕ ꯈꯪꯗꯦ ꯍꯥꯞꯄꯗ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯐꯤꯁꯦ ꯂꯣꯏ ꯆꯈꯥꯏꯗꯣꯔꯤꯕ ꯑꯩꯅ ꯐꯤ ꯊꯤꯔꯗꯤ ꯑꯗꯨꯅ ꯑꯩ ꯊꯤꯗ꯭ꯔꯦ ꯃꯌꯥꯝ ꯁꯨꯝ ꯍꯥꯞꯆꯜꯂꯒꯦ ꯑꯐꯪꯕꯁꯦ ꯀꯩꯗꯧ ꯄꯣꯟ ꯃꯊꯪ ꯑꯃꯗꯣ ꯊꯥꯕꯗ ꯑꯃꯨꯛ ꯐꯪꯖꯔꯅꯤ ꯃꯥꯏꯅ ꯍꯣꯏ ꯊꯝꯖꯤꯟꯕ ꯌꯥꯔꯅꯤ ꯃꯌꯥꯝ ꯑꯣꯂꯥꯡꯉꯦꯕ ꯁꯥꯒꯠꯂꯦ ꯂꯣꯏꯔꯦ ꯃꯣꯡꯈꯥꯕꯤꯗ ꯊꯥꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯂꯣꯏꯁꯤꯜꯂꯒꯦ ꯁꯣꯝꯗ ꯑꯃꯨꯛ ꯃꯥꯅ ꯆꯥꯏꯔꯝꯃꯤꯕ ꯃꯌꯥꯝꯗꯣ ꯌꯦꯡꯉꯨ ꯃꯌꯥꯝ ꯄꯨꯂꯞ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤꯆꯜꯂꯒꯦ ꯃꯌꯥꯝ ꯀꯣꯛ ꯂꯨꯗꯣꯏꯅꯤꯅ ꯊꯦꯡꯉꯅꯦꯕ ꯃꯥꯏ ꯀꯤꯂꯣꯅꯥ ꯑꯩꯁꯦ ꯊꯥꯔꯒ ꯂꯥꯏ ꯊꯄꯤꯒꯦ ꯃꯥꯅ ꯊꯥꯔ ꯁꯥꯟꯅꯕꯩꯅꯤꯁꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯀꯂꯔꯒꯁꯦ ꯇꯧꯔꯤꯁꯦ ꯁꯦꯡꯅ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯁꯤꯆꯜꯂꯒꯦ ꯆꯥꯛꯁꯦ ꯊꯥꯗꯔꯝꯃꯤꯕ ꯃꯌꯥꯝꯁꯤꯒ ꯀꯣꯊꯤꯉꯩꯗ ꯊꯣꯛꯂꯛꯏꯅꯦ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯃꯈꯥꯁꯦ ꯀꯣꯊꯤꯉꯩꯗ ꯊꯣꯛꯂꯛꯏꯅꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯆꯤꯠꯄꯒꯁꯦ ꯂꯣꯏꯔꯦꯅꯦ ꯃꯥꯏ ꯀꯣꯊꯤ ꯃꯌꯥꯝꯁꯤꯅ ꯀꯩꯁꯨꯝ ꯀꯣꯜꯒꯦꯠ ꯃꯀꯨ ꯃꯥꯅ ꯊꯥꯗꯗꯅ ꯑꯗꯨꯝ ꯉꯥꯜꯂꯦ ꯍꯥꯏꯗꯣꯏꯅꯤꯅꯦ ꯃꯄꯥꯅ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯂꯣꯏꯁꯤꯟꯗꯦꯅ ꯃꯆꯥꯅꯨꯄꯤ ꯇꯧꯔꯤꯌꯣ ꯃꯌꯥꯝ ꯐꯤ ꯎꯔꯤꯁꯦ ꯅꯣꯡꯊꯤ ꯃꯪꯉꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇꯣꯀꯣ ꯑꯗꯨꯒꯗꯤ ꯑꯩꯅꯅꯦ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯁꯨꯔꯒ ꯏꯃꯨꯡꯗ ꯐꯧꯕꯒꯤꯅꯤ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯐꯤꯁꯨ ꯍꯥꯞꯆꯜꯂꯤꯃꯤ ꯁꯣꯝꯗ ꯐꯤ ꯁꯨꯔꯦ ꯁꯣꯝꯗ ꯊꯕꯛꯁꯦ ꯂꯣꯏꯁꯤꯜꯂꯗꯤ ꯀꯣꯝꯃꯦꯕ ꯐꯤ ꯊꯥꯗꯣꯛꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯣꯜ ꯂꯤꯛ ꯐꯦꯡꯗꯣꯛꯑꯒꯦ ꯍꯧꯖꯤꯛ
ꯆꯥꯏꯔꯤꯕ ꯃꯌꯥꯝꯅ ꯌꯦꯡꯉꯨ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯂꯣꯏꯁꯟꯗꯣꯔꯤꯃꯤꯁꯦ ꯆꯥꯏꯔꯤꯕꯁꯦ ꯃꯌꯥꯝꯁꯦ ꯐꯦꯡꯗꯣꯛꯑꯒꯦ ꯂꯣꯏꯁꯜꯂꯒꯦ ꯃꯌꯥꯝ ꯈꯔꯗꯤ ꯐꯦꯡꯕ ꯂꯣꯏꯁꯜꯂꯦ ꯀꯣꯜꯂꯤꯛꯁꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒꯦꯀꯣ ꯃꯌꯥꯝ ꯆꯨꯂꯥꯁꯦ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯦꯕꯀꯣ ꯏꯁꯤꯡ ꯊꯥꯡꯒꯠꯂꯤ ꯏꯁꯤꯡ ꯑꯁꯥ ꯊꯛꯀꯦ ꯍꯥꯏꯅ ꯍꯤꯟꯖꯥꯡ ꯁꯦꯝꯃ ꯊꯝꯕꯤꯔꯝꯃꯅꯤ ꯃꯌꯥꯝ ꯆꯨꯂꯥ ꯁꯦꯡꯗꯣꯛꯄꯁꯨ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯍꯤꯟꯖꯥꯡ ꯁꯦꯝꯃ ꯊꯝꯃꯝꯃꯅꯤ ꯑꯩꯈꯣꯏ ꯅꯤꯄꯥꯒꯤ ꯀꯩꯅꯣꯅꯦꯕꯅꯦ ꯑꯣꯞꯅꯦꯕꯅꯦ ꯑꯗꯣ ꯃꯥ ꯊꯣꯡꯕꯤꯔꯒꯦ ꯑꯩ ꯀꯣꯛ ꯂꯨꯖꯔꯣꯏ ꯍꯤꯟꯖꯥꯡ ꯁꯦꯝꯃꯒ ꯄꯀꯥ ꯇꯧꯔꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯄꯀꯥ ꯇꯥꯒꯦꯕꯀꯣ ꯇꯨꯂꯕꯔꯁꯦ ꯀꯥꯎꯗꯅꯕ ꯍꯥꯏꯅ ꯍꯥꯞꯆꯜꯂꯤꯕꯗꯨ ꯈꯨꯠꯇ ꯁꯨꯗꯣꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯤ ꯏꯁꯤꯡ ꯊꯥꯡꯒꯠꯇ꯭ꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯏꯪꯕꯅ ꯂꯨꯖꯔꯒꯦ ꯍꯥꯏꯅ ꯀꯣꯛꯁꯦ ꯂꯨꯊꯣꯛꯑꯒꯦ ꯑꯗꯨꯗꯤ ꯄꯀꯥ ꯇꯛꯄ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯃꯌꯥꯝ ꯄꯀꯥ ꯇꯛꯏꯅꯦꯕꯀꯣ ꯑꯩꯁꯦ ꯏꯁꯩ ꯉꯪꯗꯅ ꯄꯀꯥ ꯇꯛꯑꯦ ꯃꯌꯥꯝ ꯑꯗꯣ ꯃ꯭ꯌꯨꯠꯇ ꯁꯨꯝ ꯊꯝꯖꯔꯒꯦꯕꯀꯣ ꯈꯣꯟꯁꯦ ꯃꯑꯣꯡ ꯆꯥꯗꯦꯕ ꯏꯁꯩꯗꯣ ꯄꯀꯥ ꯇꯛꯇꯛꯅ ꯏꯁꯩ ꯇꯛꯇꯅ ꯇꯛꯏꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯄꯀꯥ ꯇꯛꯄ ꯂꯣꯏꯔꯦ ꯑꯗꯣ ꯏꯔꯨꯖꯔꯨꯔꯒꯦ ꯏꯔꯨꯖ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯐꯝꯃꯒ ꯅꯣꯟꯊꯔꯒ ꯉꯥꯡꯉꯕꯅꯦ ꯌꯥꯝ ꯂꯨꯖꯕ ꯂꯣꯏꯔꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯅꯤ ꯀꯔꯤ ꯑꯩꯈꯣই ꯅꯤꯄꯥꯗ ꯃꯣꯕꯥꯏꯜ ꯌꯦꯡꯉꯤ ꯃꯃꯥꯏꯁꯦ ꯇꯩ ꯂꯣꯏꯔꯒꯅꯦ ꯏꯆꯥꯅꯨꯄꯤ ꯂꯧꯕ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯁꯤ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯌꯦꯡꯉꯨꯀꯣ ꯍꯣꯏ ꯇꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯑꯝꯇ ꯌꯦꯡꯉꯨ ꯁꯨꯇꯤ ꯑꯣꯞ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯅꯇꯨꯒꯤ ꯆꯥꯛ ꯊꯣꯡꯕꯤꯕꯁꯦ ꯌꯥꯝ ꯂꯅꯥꯏꯕꯛ ꯐꯩ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ अरे वाठीदीबा चलो है ꯑꯩꯅ ꯍꯥꯏꯕ ꯑꯣꯞ ꯅꯨꯃꯤꯠꯇ ꯉꯁꯤ ꯆꯥꯛ ꯊꯣꯡꯕꯤ ꯅꯔꯥꯏꯕꯛ ꯐꯩ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯍꯥꯏꯕ ꯃꯌꯥꯝ ꯀꯣꯛꯁꯦ ꯏꯆꯣꯠ ꯆꯣꯠꯂꯦ ꯑꯗꯨꯅ ꯁꯝꯁꯦ ꯊꯥꯗꯣꯔꯦ ꯏꯆꯥꯅꯨꯄꯤ ꯂꯧꯔꯨꯔꯒꯦ ꯍꯧꯖꯤꯛ आपका क्लास के ला मला ते जगह मम्मा ते जगह से बाय कर रहा है खेलो आ जाओ यहाँ ngang này thì sẵn ăn kìa mềm lao chơi lao खेल मी सुटी थाना रखती mềm lao chơi sẵn ăn lao thấy chưa Jam kan lagi ada kiman. Happy Holi ali. Matan sana ni mi ngasih cuti tanah lagi mem. Nasari ni mau dikerangan nalau lah. Mày làm khuya như mày ăn gì không chứ? La riêng ấy là nó ba riêng hành mì cái lọ. Tới cho mày ăn gì không? Được rồi. Làm mì là bao ngang chứ mày ăn. आज हैप्पी होली थी जब हम बड़े हो जाए तब बड़ी होली आई अभी छोटी वाली होली नहीं अभी नहीं है जब हम बड़े हो जाए तब बड़ी होली आई मैं हमारे लौरे पूरे सानू साना बता सच्ची गाय याद है जिन्हीं को मैं चंगे मम्मा ये लोग तैसे ले आवी हैं मैं हमारे ट्यूशन मुथिंग में तसु जेंग लगे मैं चक चाबा लोरे स्कूल हलक्तना को अदो हुजिक ट्यूशन थिन गए ना मुतौरे मैं पुंग हुम दे ट्यूशन ने बने
स्कूल ngajai pung ani do sak chare ani makhai do hoji rest tawdre ma ngak sanare ba ko dum saminagra ge thinbira ma ge tuition ahum ne mari makhai bau ne ba ko da mayam jengmina si view ju dum jenga lake mayam hai karo sumbo hai karo dano hai karo tuition din ma chali mayam Hi. मखारा नीचे देख देख कर चलो नीचे देख देख कर चलो इतना जोर से क्यों जा रहा है मैं हम थिन बिरम का था मम्मा के मैं हम इचान भी थिलम में बको लाए हैं ngасai ngak pudi oire da lakpa nga oire ba lakpa ko do idi bal ngak jeng maga chum pamami ne bako ado idi holik phengdo ni me am du nga ko thara ga ican pi mulok chatoi ni bako कोली फेंदो रगे मैं हम तो इधी यंग से मैं हम कोली का फेंग नंगे सुम हिप तो करे ऐसे खंगरा अदो आदि मोबाइल बारे में जैसे हिप तारे बस ऐसे थाई मैं हम जान पी लो मतम जोरे अहुम न थिला ममरी मखाई तारे हो जो कोली फेंग री मैं हम कोई नहीं पाओ ने बको ऑफिस ते मैं ऐसे बोला कने जाकी मने अदो इन लाक्ट्री बंगो लोकेन जेल लौरे मुकबांग तोर को जाई मैं हम नुदांग अदो सिगला को लोकेन जेन मुक जाद्री बने आन मनी सिंगे थागे दोइदी चान पिलो चलगे मैम और मैम सुम सपोर्ट तौबियो को आई नो मरे सुम तौजब खरा द शेयर तौजगे खंजबनी बने अदोगी तौजबनी मैम दोइदी मखादाना कई कई तौबदो तुम जगन जरके चान पिलो रुगे ट्यूशन सुती था बदगी दो माय मथकिन बिमजा माय सुमपुदो कौनी है तुम के दिल लेते ना ने मैं मां सुंबू कोरस ना ने मम्मी थोड़ा खेलूंगी अभी सोने के टाइम है ना गाइस थोड़ा खेल तो सुंबू बुलाएगा बोलकर जिद कर रहा है देखो थोड़ा खेल चले थोड़ा खेलना मैं हम तो सुन रहे हैं मेरी माँ ऐसा थोड़ा खेलना ठीक है पापा गाय में ज़्यादा लागती गई ना मान तो चल लो बोला को देखा फाउद रहे मैं हम हल लगे शान भी तुम लो दो नहीं चला अभी थोड़ा खेलना है मुझे खेल ले रहे मैं हम आई कहीं में चंद्री मैं हम तो कोले का फेंक दी हम तो अच्छा बोल ले अच्छा बोले थे रही मैं हम साथ रखे तो तम भी ना चालू भी से कहीं उन्होंने से आई ना जुबी चावल ले ले मैं हम जो भी आई जो मैं जम पा में माँ खांगी भाई पा में ना lấy về hầu bữa mẹ anh nhang là pì sẽ cái nó riêng cái lấy đây nó mai riêng gì thì lâu có lấy sẽ lấy nè thì lâu có đang sát thôi nó thôi chứ bộ trên là chicken thùng mới về đồng anh mẹ cái nó mà lấy sẽ lấy thập bi tomato mẹ từ cái đi pulukobi दुगई की दी मना ताबी दुगई कहीं रमाई खामेन अरे आलू दी लगी है मैम को खोंगदुम तिलहौ मोटोथरा मैम से यहाँ ना बिहार के सिगा लोग आप से लगे यहाँ बिहार ना बेचा नहीं मैम आई सिगा में ले तो प्लास्टिक के अम्मा आप से लगे तो जी मैम ngatung तुम ये लोकेन जेन ने lupa satu क्या आप ही रहेगा बा किलो दा चाट्रेट पी है हाथ में चादो नहीं दिल्ली लाको दे लोकेन के मैम एक फोन आते लो लो ऐसा लगेगा हिप की मैम हाउ लगा मुथेंग ना सी वीडियो से सांग भी हम सांगनी पतेंग ते हबक तो नहीं दी तदी मैम हिप पकेगा मैम इजान पी नुंग दिन हाउ लगा ना लाई अच्छा पता सारी हाय रो किसने लाया पापा बोलो कुछ बात मैम करीब ना वही जागिद्रे लाखपगा आगोलपगा मा ngसाई मपाना कौदन पिबिरेबा लेस्तो दो चारे इसिंग पिथागे अदो तुम मगोलप तल्ले मैम कोई बा चिकन थोंदो तो मैम मुकबांग दौदोनी चिकन थोंबसिदि मुकबांग की वीडियो दो जो हापसरागे बको मैम को सारी मा सिगलाई रे मैम लोकेन जेल नी कोई निपा साम दे तो होना रे मैम मासु जाहो लके
ꯑꯗꯩ ꯆꯥꯛꯈꯨꯝꯗꯩ ꯊꯣꯛꯄꯩ ꯐꯤꯅꯤꯀꯣ ꯃꯌꯥꯝ ꯑꯗꯩꯗꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯊꯣꯡꯕꯒꯤꯗꯤ ꯎꯠꯇ꯭ꯔꯦꯕꯀꯣ ꯁꯨꯝ ꯑꯩꯅ ꯈꯔ ꯁꯨꯖꯕꯗꯣ ꯎꯠꯂꯦ ꯃꯌꯥꯝ ꯑꯗꯩꯗꯤ ꯃꯇꯥꯡ ꯌꯥꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯕꯥꯏ ꯇꯧꯔꯒꯦ ꯕꯥꯏ